Lakhipur online puthok saba November ki tang tarani thoi leibak pokpa numit ki Khomjinba Pao tabirasi ahan bada maroi Pao Jiribam ki Jakurador da security force ka kuthokna bada khulai pai batara sire CRPF ki jawan ama sokle Jiribam da ngarang dagi matam kaktana curfew thamjin khre Assam Tripura Mite Yapun Balup Delina Ahanba Foundation de Kaloina Ningol Chako Kre Maulana Abdul Kalam Azad ki mapok numita Laibaki Mahima Singhi numit Khorirol Sanglen Lakhipur da pangthokre Assam ki mafam manga da pangthokadaba maraki mikal namari lenana board kombagi thabak ngarang loisinkhre amasung Tripura Medical College TMC da Ningol Chako bagi thorom pangthokre Haujik mapungoi Pao tabirase Jiribam da ngarang nungtil pung ahum rom tabada kuki kulai paiba singna Borobekra police station ki manakta leiba Jakurador karongda mitei singi dukan yauna jum tararom mai tharaba matung manak nakpada leiba Central Force amadi police ki combined force ka lalhuba sing asiga mini nipu mangarom akan mamongda nongmai kapna bada CRPF personnel amasokle kuki kulai paiba tara sire hairi Kulai kharasu phangle aduga mitei nupi angang yauna miyoi mapan rom mafam khangdri hairi Thaudoka singarang nungtil pung ahum rom tabada Jakurador bazar rom dagi auto gari taruk teret rom da lakpa khulai paiba sing aduna Jakurador karong da leiba mitei ki yum amadi dukan da changlaktuna yum mai thaba nongmai kapna chingba tawraklaba matung manak nakpada leiba Central Force amadi police ki combined force ka lalhuba sing asiga akan mamong da nongmai kapna ki Thaudok adu da CRPF personnel amasokhi amadi kuki lalhuba tara hena sire haina thajaba yaba Pao asina airi nungthil gi pung manga makhairom tabada helicopter na Netaji High School da taduna asokpa CRPF laing nana bagi tamak Silchar Medical College Hospital da pukhi haina Jiri News Network tagi phangba Pao asina hairi masigi nongma mamangi ahing dasu Borobekra gi Lating Khalda leiba Forest Beat Office maina tumna thadoklamki Lamtai Kuno da yum kaya amadi maira sang loinana Lamtai Kuno Club loisang da sungarang bom kapsenduna amanga ta thogan ki hairi Jiribam district ki hauzik oriba phiba masi yenglaga district magistrate Jiribam na Jiribam da BNSS lisingani ga kunumdoi ki section chamaga humphumdoi subsection amagi makhada curfew thamkhre Miyoi manga dagi hena punba asoka panthogan ba yaba khujukulai puduna chatpada athingba thamkhre Sanjeev Khanna bu leibak asigi yangkhai mathoi suba Chief Justice oina ngarang President Draupadi Murmu na wasak lahon khre haukiba nongmaijing numita Chief Justice oiramba D.Y. Chandrachur na thabak tegi pothakraba matungda Sanjeev Khanna leibak asigi yangkhai mathoi suba Chief Justice oina wasak laukibani mahak tha taruk chupna mathang chahi gi me tang 16 phawba Chief Justice oina thaupurakani Assam Tripura Mitei Apun Balup Delhi na Ahanba Foundation de Kaloina Ningol Chako bagi thoram Delhi ki MP Club North Avenue da mai pak na pangthokre November ki tang tara nongmaijing numita pangthoki ba thoram adugi ahobada Manipur da Himalaya ki tamak thawai tha khraba singi damak minute ani tumin leptuna awaba phongdokhi thoram ki manung channa national amadi international sepak takraw coach thangjam ongbi bidumukhi bu taram nokhi mifam adugi chief guest oikiba Dr. Maimom Santi Kumar na phongdokhi bada chahi ama makhai henjilaklaba Manipur da thokliba tangdu leita dana leiriba asi loisinna ba aikhoi mayamna angamba thodang kaya lominaba changi haiki loinana Delhi da yamna mating leiba organization ama oina Assam Tripura Mitei Apun Balup haudorakpa si mai pakna bagi wafam kaya mahakna phongdoklamki Laisram Phonibusona mifama poi kiba thoromaduda guest of honor oibikiba Brajagopal Sharmana Aikoina Mitei gi culture asibu yokatuna Aikogi identity ngakna napa honasi haibana chingba mamal leiraba wafam kaya phongdokhi Ningol Chako bagi thoramda saruk yakiba Ningol Singda Lupki Maigei dagi khudol porsu tamki haina Lupki General Secretary Ibem Chaubigi Pao amada hairi Lakhipur ahal marupna Bharat ki ahanba Mahima Singhi Mantri Maulana Abdul Kalam Azad ki mapok numit tangarang Laibak ki Mahima Singhi numit Khorirol Sanglen Lakhipur da pangthokre Loop ki working president Ingudam Kanta Madi PP
Professor G Narahari Sarmana Mifam Poiduna Pangthokiba Thoramda Lupki Thoburen Amadi Potharaba Oza Ingudam Binod Potharaba Headmaster Khaidem Gaurahari Arl Higher Secondary School ki Potharaba Subject Teacher Aripam Nirpendra Sharma School asigi Potharaba Oza Pukramam Nandalal Sakapam Piren Kangabam Piren Irungbam Prabhavati Devi Ayekpam Surjamukhi Devi na chingba akhanaba wangang loisingna Bharat ki anuba mahimasingi pathap ki maramda wangang khi Thauram haugalakpada wahengba Minoi Kumarna wahaudok pikhi Thauram asida saknairaba samaj sebak Arambam Babatomina athoiba mithunglen oina saruk jakhi Mifamna Manipuri loan bo Assam lengakna Associate Official loan oina lausin khibada harawa phongdokpa oina lakliba December gi kunithoida Lakhipur da Miyam gi oipa yaifa kongset ama pangthokna na ballepna khi haina Thauburen ingudam binod ki cherol amada hairi Dholai Bidhan Sabha Kendra Galunana Raja Sigi Mapam Mangata Pangthokadoriba Maraki Mikhal Gamari Lenana Vote Khombagi Thabak Ngarang Loisin Khre Kasar Jila gi Dholai Kendra da Punna Mirep Nipana Lamba Taunagadori Kendra Sigi Congress Mirep Oiriba Drubojati Purkaista gi Damak Ngarang Congress Luchingba Dr. Maimom Santi Kumar na Vote Khom Khre Jamalpur GP Amadi Rajnagar GP Anigi Mapam Kayada APCC gi Member Jalal Ahmed Mujumdar Mandal President Akmol Hussein Galoinana Mifam Kaya Supangtokhi Gurukul Cultural Academy Khurai Kongpal Sajor Leikai Imphal na Sinduna Academy asigi tarataruk suba chahi gi tharomama Jawaharlal Nehru Manipur Dance Academy gi auditorium dangarang pangthokre Thauramda JN Manipur Dance Academy ki Director Pukrambam Bilas na Chief Guest Gurukul Cultural Academy ki President M Gunendra na President amasung EJCC Kolkata ki Board of Governor ki Member Buddha Chingtham na Guest of Honor oibiki Thauramda Sagnairaba Guru Singda Ikai Khumna Jabaga loinana taramna okhi Makha chatharakpa oina nat ki oiba thauram su pangthokhi Chahi ama lebluraba matungda handak Tripura Medical College TMC da Ningol Chakobagi Thorom Pangthokre Tripura Medical College TMC Chakot Khongthang Group Quarters Family Members Singna Sinduna Pangthokhiba Thorom asida Maruoina Avoinogor Nalgoria Dholesor na chingba amadi atei mafam kayadagi punna Ningol Chaniang Khairomna Chakobagi Thorom atu da saruk yakhi Thauramda Tripura gi tongan ba mafamda thabak tawduna leiriba Manipur gi Ningol Singsu Chakobagi Thorom atu da saruk yakhi Lisingani ga 13 ta lingkhat ki balupasina Chahi Kudingi Ningol Chakobagi Thorom Pangthokduna lakhi Adubu Haukiba Lisinganiga Kunhumdoida Manipur gi Iranga Sina Maram Hoiraga Chakobagi Thorom Pangthokki de haina Agartala dagi Phangba Pawa Sina haire Khangan Jabama Lakhipur Town gi Ward number 8 ta leiriba Well Care Medicos ta Makhal Makha kaya ana layeng gi damak tongan ba doctor kaya na nimit kudingi layeng gadori Dr. Yusuf F Chaudhuri MSENT na nongmaijing kudingi numit jung mapung tarani thoida Dr. CH Rakesh Singha MS Orthopedic Surgeon na thangja kudingi nungtil pung ahumda Dr. Dibojoti Bhattacharjina Lepak Pokpa Jumsa Kaisha Sagolchen amadi thangjagi nungthilda Dr. Bikram Bhuya Dentist na nimit kudingi nungthilda Dr. Benzir Ahmed Loskorna nimit kudingi nungthil pung taruk tagi numidangi pung 8 phauba Dr. Puspita Singhana nimit kudingi ayuki pung 9 dagina ayuki pung 8 aduga nungthil pung 2:30 dagina pung 3 phauba aduga Dr. Tribeni Haflongbar Physiotherapy na Sagolchen Irai amadi thangjagi nungthil pung 2 ki patungda layeng gadori adongi kudong saba matung ina mobile number 8134835398 number asida mangjongna na booking tawbinaba Well Care Medicos ki maiketagi khanghalakli Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuromassage Acupuncture Acupressure Sirodhara Massage na chingba chawkhat laba mahusagi layeng pathap sing asina Diabetes Kidney amadi Liver gi anaba Paralysis Sciatica Spondylitis khwang naba khu naba Nerve gi anaba Blood Pressure Heart Disease Brain Stroke Nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi Joint Pain layeng jari
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯅꯕ ꯁ꯭ꯇꯤꯝ ꯕꯥꯊ ꯑꯃꯗꯤ ꯄꯟꯆꯀꯔꯃ ꯇꯧꯕꯤꯗꯨꯅ ꯍꯛꯆꯥꯡꯒꯤ ꯍꯨ ꯆꯦꯟꯕ ꯇꯣꯛꯁꯤꯟ ꯂꯧꯊꯣꯛꯄ ꯌꯥꯏ ꯂꯦꯡꯁꯤꯟꯕꯤꯔꯒꯨ ꯏꯅꯔꯖꯤ ꯍꯤलिꯡ ꯁꯦꯟꯇꯔ ꯔꯣꯡꯄꯨꯔ ꯄꯥꯔꯠ 2 ꯑꯗꯨꯒ ꯁꯤꯇꯤ ꯆꯦꯝꯕꯔꯅ ꯐꯔꯁꯠ ꯐ꯭ꯂꯣꯔ ꯏꯁꯃꯥꯏꯜ ꯃꯥꯔꯀꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯔꯣꯗ ꯁꯤꯜꯆꯔ 1ꯗꯅꯤ ꯑꯦꯗꯚꯥꯟꯁ ꯕꯨꯀꯤꯡꯒꯤꯗꯃꯛ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9395-732-456 ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ বাচ্চারা হ্যান্ডিক্যাপ আর এনার্জি হিলিং সেন্টারে আগে তো তাই সব তুলতে পারছে না হাত ব্যথা আসলো এখন তোরা বাঁকা গেছে পাউটাও পাততে পারে আগে পাউটা ভাড়া থাকতো পাউটা ভালো করে ফালায় হাতটাও একদম বুট করে রাখতো এটা এখন এমনি এটা করতে পারে আমার নাম প্রদীপ কুমার সিনহা আমি বলজুর থেকে আইসি স্যারের কাছে ট্রিটমেন্ট করার জন্য আমার ব্যাক পেন ছিল আমি অনেক জায়গায় দেখাই ট্রিটমেন্ট করাইছি মেডিসিন দেখাইছি কোনো সাকসেস হয়েছি না স্যারের কাছে আয়া আমি 20-21 দিনের ভিতরে আমি সাকসেস হয়ে ঠিক মতো আমি জায়গায় গিয়ে আমার ভাই अरोइबदा मरुओइबा पाव अमुक हन्ना जिरीबामगी जकुरादोरदा सिक्योरिटी फोर्स का कुथोगनाबदा खुलाई पाइबा तरा सिरे सीआरपीएफ की जवान अमा सोगले जिरीबामदा ngarangdagi matam kaktana curfew thamjinkhre Assam Tripura mite yapunba lup Delhi-na ahanba foundation day ka loinana ningol chakaukhre Maulana Abdul Kalam Azad ki mapok numitta laibak ki mahima singgi numit khorirol sanglen Lakhipur da pangthokre Assam ki mafam manga da pangthokadaba marak ki mikal ngamari lenana board kombagi thabak ngarang loisinkhre amasung Tripura Medical College TMC da ningol chakaubagi thorom pangthokre Lakhipuronline YouTube channel gi paw sandok chaba ngasigi oinadi matang asida loijare